Ngasi Nongmaijing Numitki Akhanana drama ama puduna lakjari. Drama asigi mamingna Pumna yotkhrage. Drama asigi ayiba papak sorenshangbam. Drama asigi wakhalon puthokpa BT Sharma. Drama asida saktam langliba singdi Thanil gi saktamda James Koireng. Ibohal gi saktamda BT Sharma. Tomba gi saktamda Rajesh Haorungbam. Memcha gi saktamda Roji Oinam. Thabs gi saktamda Laishram. Drama asi hingliba natraga laikhidraba kana amataga mari lainajade miyamda message pinaba haiduna puthokcharakpa drama ni. Laisingsigne ising jaibidrabanina managase loina kangsili tawisi. Aina nattradine kanamtani hek tawbiningai leiteda. Ising jaramlibra mama. Tamo kari ni leiraidubo hayengdagidi curfew laikre kamdawdoribana khangde tawisi. Aphangba kharadi leiraklabani sadabadi yadabanina akhoi leibak macha singje gyan tagide fit tarup lakno hai kadai kiri inariba khangdre corona se kyam kuina bu lekhi dawri bano lakta phangge sware ai ju ko chat pada se injang na pi se nga sak singje imung dam ta pusillo aduga mama nakhut na sa do phachana sanitize tok thu ko gyan ta de mi singje Hoi thongna yamkhreda kari bu orisano ne hijang sibo. Khangdreda mama hayengdagi curfew su laikre haiduna thaba mafamdagi sel khar lorokpani se paisalo sinane karino cheng hawai khar le haurase Pauda su haikrabani makhoi babu Police nga alani lekai kadamta mapan thokpa yaroena. As kamdawni tawrisidia. Aduni mama aina matha sari basisu government gi thabak tawba mi gi di yumdagi mapan thoktrabasu tolop tilengdana lakani nomagi charata liba khoi gi di awabagi mathakte hena waba haibado oireni Kari diu paile yengba tabani mapuna kari tamliba lairaba ikhoigi. As yadre pungsa ayore kari no khare yengu khiga swai phawbada. Yumdagi mapan thokpirakanu section warul khare thamjagi madudi yumdagi mapan thokpada mask upiyu amaga fit taruk lapna leibiyu khut chani thijana sapon natraga sanitizer sizinaduna sengna hamdokpiyu darkar leitrabadi yumdagi mapan thokpirakanu miyoibagi mamal yamnaba punshi asibu ikhoi amana bhab taminaduna corona virus haiba mahik asidagi kalhaurasi. Thoibi se kaidorgi sabo Thoibi kaidorgi sabo se Thoibi imana kaurichi khumo se Thoibi hai kaidona rege na khoibo hojik dai khoi ni tv yenglambani khanghau de lekthare Thoibi se imana kaurichi amukta khumo Thoibi se khumo imana kaurichi amukta khumo Thoibi Isa Thoibi nang papung na kaurisi tabro kamdawni tawriside mama ai club ta pawam na piruki ibungo nasal jam ti ngamo
이찬 능 그대로게 하세 나다나 꼬리시 콤보 능 그대로게 해봐 세능 그 슈도로 예세 나다나 꼬리시 따브로 세 콤보 이찬 세 콤보 능 그대로게 해봐 콤보 세 Mama, ako'y chalukige. Kasu tawroy. Mapukuramsi. Isa kaisu tauhanbiganu ko. Mapu ibungo. Kamdaro ki makoy babo. Mama, isa thoibido. Aiki isa thoibi kaidoroge hairo makoy babo. Isa thoibido. Ako'y nakauba muhana kumlaroy. Ako'y pumbatarok to na satkre. Baby, nang imamu tadulaga chatpe yaruye. Ijahalo. Kayo na nagtay mo Ichan kumo Ichan nang natawar si mo kaigino taso mo tanong ka tayo na nagchat ina mo Ichan se nagchat kimi yaruye Ichan nagchat kimi yaruye ay nagkanada Ichan kong duino se nagchat kimi yaruye Ichan nagchat kimi yaruye Isa thoibi. Nang papamutarok to na sa labro. Nagsat kimi yaruye. Nagsat kimi yaruye. Isa thoy. Nangamta di halak ko. Aibo positive ki result la aba. Kaisu khaluranu da makoy babong. Nasaga aigadi negative laklisidi makoy babong busu soidana pharakani. Kaisu khanjaluranu se. Thaba. Koy babong. Aise. Isa isok te. Sohar mase. Nahangay ka sumanati. Yang wai. Oxygen hap na ba? Doktor amutang hairugira. Koy babong. Kaisu tawroye se. Lairamo. Ay doctor da oxygen pina ba hairukige. Nana hairu babo. Panadi kuire. Laktine. Doctor Roji babo. Aise. Yang wari. Sorhon bajo. Sumsum gam lakti.
Laklagidi hayorabani. Haujibaw lakte basi. Kaidawrajano. Ay amukta yenglukhige. Bakoi babu, kai thoragi se. Hawala se. Doctor lae. Nang mo hojik ta oxygen habo airam dai ne. Hawala se. Hawala bakoi babu. Handak thaba hoida thokliba thadoksibu karino othokna nungaikhidrada macha nupi amu mapuriba amuk laikhidre haujikna thabasa positive oiraga leire Thanil na karumda thokligaba othokna nungaikhidrada tabada aisu onthokna nungaikhidrade mama paudu tabada sakchu jar bizar laira ina khunba khaidana umna yotlagi khalene imung amata baton tauramdana haloidori masige laina asina aduna haujikti mama isa na chechinbana khwaidagi maru oire makhoi imungdo vaccine su kaphaude ra hai mayam sinane tonga sandokpasida vaccine kapludabagi chamas nappe chei olakpada sirani adu wada haibadudane kiribajane aina dine vaccine kaphawna ne phanadi yam haijabane vaccine kappa ngaktanadi positive oiroi haibadi natte adubu aruba phibamdagi kharadi kanba ngammi haidana vaccination program paktaknana tohalibani ne sarkarna akhoi laibak sinasu kharadi henmali chummi khangde lali khangde mi amanabu hairabadi hekta thukraba tonga se sandokpa sidani soirakliba mayam se nungaite haidana chatlaga na bahangbiruba sinate corona sinane amaga amta nungsina haloidori tawise ima icha mari mata phawne lapna hale mi singsisu isa gi daloina khanare tawise haima wari da pungsidi ani taramedana cha thapagi matam yaure ai cha amta lolukhige Ma isa kedorage se ingna pothause ma ngasai akhoi club ki mi khara laklaga sen gi mating pangamban toima Imagi bungo ichadi wa hobu tare da ima su khange yararoi hai ngarang mangda napa bung na sanana ima bola o haidana tattana kauruklam ma khongse habit sum pairake ko ngarang dagidi ngasine yam phagale yamna skanna ure kaigino imana pirang sinthariba nasa leiri sidi ima se pi se nasa tai thoke pungning sonthagano ngasi noni ni leiradi doctor ne yumda soidana hallo hairakladabani ima se wakhan wagano ba imagi tawsi yengba ngamduduna mapanda thoklabaroi bungo Imba nang muna sado krakang kalo na chanang ginatawi ibagamdriba Ima nang kalo kidorog ima na cha imagi matawi ibagamdri
ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯏꯃꯥꯗꯣ ꯃꯊꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ. ꯆꯪꯉꯒꯦ. 이마, 난 그대로게. 이마, 세, 고모 이마 세, 고모, 난 그대로게. 나 짜부까 나갈래요, 와이번호 이마. 세, 아이 무슨 부비요 이마. 세, 이마, 세, 난 그대로게. 세, 고모 이마. 에이 코로나. ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯄꯨꯝꯅ ꯌꯣꯜꯂꯒꯦ ꯈꯜꯂꯕꯔꯥ? ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯀꯌꯥꯅꯨꯡꯗ ꯄꯨꯝꯅ ꯌꯣꯠꯄꯤꯔꯣ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯅꯠꯇꯦ. ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯦ. ꯑꯁꯨꯛ ꯐꯠꯇꯕ, ꯑꯁꯨꯛ ꯇꯝꯊꯤꯕ ꯅꯪꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. 미호이바 아끼이바 레이테 떠나 레이나 빠트라바 마이가 시보 란탱나 기세 아이코이 뿡닝 선타금세 혹식디 이샤네 이샤부 간잡아 잭신잡아나 과이적이 퍼러바 콜라이 오헬레세 아이코이기 좀 마이 빡빡이 미꿉 소이드나 마뿌나 통잔비라키니에 아이코이 뿐나 란탱 미나름 기세 아이코이 뿐나 란탱 미나름 기세 कोरोना वायरस बो फजन मसक खंगना चची अखोई पुमनमक वैक्सीन कापथोकलसी कोरोना वायरस ना ngam haloisi